viral ama set ki viral ama kan chathari adudi ichino kuki jo singa ai gi ming palaga asang ka sar maitai na sijina bani maitai na kudong chaba bidani to maitai di wangam da chatbase afaba oiroi haidana hujai trend ama viral kan chali aida appeal to janing badi akhoi maitai gi mi changchang ki balaite maitai gi tamak ta haina akhoi atu balaite Manipur da laibi da Manipur da ma karmai na nuksitan da laibi na sira hai da asum bu da akhoi lem jaba thaba taw jabani akhoi na cookie da challenge taw ki ba adu da hai ki su leite akhoi na kariba ama discussion ama da nai number werasu achumba fake history ado akhoi hai buani da Manipur da laibi na rin pun ma jati kalu pun ma se ama taw ina nuksitan da laibi na si hai ba se akhoi ki hak ni akhoi ki right ni madu taw jabani adu bu masida khudong chaba lauraga ijino jo cookie jo volunteer haina thoklaga akhoi trend tawrakpa aduga tangkul haina panba madudi aidi community da karino usit thoi da mong da tawrakpani aduga masi kumba madumano da tawbigno aduga sekumba threat maram sa da buta tawbigno aduga masi akhoi na thidongningai concern authority department da so akhoi che thajagani aduga aidi community haiba lairibani masi akhoi na maram sa da tumina laida badate aduna district khudimakta magi jati kalu khudimak akhoi laiminaribani aduna ukhurda kamjong district ta kuki mayam su lairibani adusu khanbiro aduna maram chada dana akhoi manipur da lairiba punama peaceful coexistence laisi haidana hona jariba laujariba akhoi bu example the cookie gini maike gini haidana adurom da maram sinaga tawba tarode madu matuno da phaba oiroi madu adum madu lepignu adugumba propaganda tobignu adugumba maram chada madu set tobignu haidase aina ngasigi press meet sida ichino cookie jo singa appeal tawjari aduga